ꯑꯍꯥꯟꯕꯃꯛꯇꯗ ꯒꯨꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯩꯅ ꯄꯥꯖꯒꯗꯕ ꯋꯥꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡ ꯐꯧ ꯆꯔꯣꯡ ꯂꯧꯕꯤꯁꯤ꯫ ꯀꯨꯝꯁꯤꯗꯤ ꯐꯧ ꯈꯔ ꯍꯥꯞꯄ ꯇꯥꯔꯦꯗꯅ, ꯍꯔꯥꯎꯅ ꯇꯝꯖꯩ ꯇꯣꯝꯕꯤꯔꯩꯅ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯄꯣꯂꯥꯡ ꯁꯥꯅ ꯁꯥꯅ ꯍꯪꯂꯛꯏ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯈꯥ ꯇꯥꯔꯛꯏ, ꯀꯨꯝꯁꯤꯗꯤ ꯂꯧ ꯐꯩ ꯍꯥꯏꯕꯅꯤꯗ꯫ ꯍꯥꯏ, ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯑꯃꯇ ꯍꯥꯜꯍꯜꯂꯛꯎ, ꯊꯛꯁꯤ꯫ ꯍꯥꯟꯗꯨꯅ ꯂꯩꯔꯕꯅꯤ, ꯁꯦ꯫ ꯄꯤꯁꯤꯜꯂꯤ ꯍꯤꯗꯥꯛꯄꯨ ꯃꯆꯥ ꯋꯥꯀꯛꯅ ꯃꯈꯣꯛ ꯄꯥꯟꯕ ꯑꯃ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯅꯪꯅ ꯍꯥꯏꯕꯗꯨ ꯀꯔꯤꯅꯣ? ꯑꯩꯕꯨ ꯇꯥꯍꯧꯗꯦ꯫ ꯏꯈꯨꯠꯅ ꯎꯖꯕ ꯂꯧꯒꯤ ꯐꯧ ꯆꯥꯔꯛꯇꯕꯁꯤ ꯀꯌꯥ ꯀꯨꯏꯔꯕꯅꯣ ꯍꯥꯏꯕꯅꯤ, ꯇꯣꯝꯕꯤꯔꯩꯅ ꯍꯥꯏꯖꯩ꯫ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯤꯡꯂꯗꯨꯅ ꯃꯅꯥꯇꯣꯟ ꯑꯃꯁꯨꯡ ꯃꯌꯥꯗꯒꯤ ꯃꯩꯈꯨ ꯋꯥ ꯂꯥꯎꯅ ꯀꯥꯝꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅꯤ? ꯃꯃꯥꯡ ꯆꯍꯤꯒꯤꯗꯤ ꯀꯨꯝ ꯀꯥꯡꯕꯅꯦ, ꯏꯁꯤꯡ ꯆꯥꯎꯕꯅꯦ, ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯃꯥꯡꯕꯅꯤꯗꯅ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯀꯨꯝꯁꯤꯗꯤ ꯂꯥꯏꯅ ꯏꯈꯨꯠꯃꯛꯅ ꯎꯕ ꯐꯧ ꯆꯥꯖꯧ ꯇꯝꯕꯤꯔꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯊꯔꯛꯏ, ꯇꯣꯝꯕꯤꯔꯩ, ꯀꯨꯝꯁꯤꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯎꯕ ꯂꯧꯁꯦ ꯐꯩꯅ, ꯑꯁꯨꯛ ꯐꯕ ꯂꯧꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤ ꯍꯥꯏꯕꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯃꯥꯏꯀꯩ ꯁꯣꯝꯒꯤ ꯑꯣꯏꯅ ꯐꯩ ꯍꯥꯏꯅꯩ꯫ ꯇꯣꯝꯕꯅ, ꯑꯩꯈꯣꯏꯅ ꯍꯦꯟꯗ꯭ꯔꯅꯦ ꯑꯗꯨꯕꯨ? ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯃꯔꯛꯇ ꯍꯥꯕꯦꯡꯈꯤꯕꯗꯨ ꯀꯌꯥꯗ ꯋꯥꯅ ꯍꯣꯠꯅꯈꯤꯕ, ꯍꯥꯔ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯍꯥꯞꯈꯤꯗꯦ꯫ ꯇꯣꯝꯕꯤꯔꯩꯅ, ꯀꯨꯝꯁꯤꯁꯦ ꯂꯧꯁꯥꯟ ꯁꯟꯁꯥꯟꯗ ꯀꯌꯥ ꯆꯠꯀꯗꯧꯔꯤꯕ? ꯇꯣꯝꯕꯅ, ꯈꯔ ꯌꯦꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯒꯤꯁꯨ ꯄꯤꯗꯕ ꯌꯥꯗꯦ, ꯑꯩꯅ ꯁꯤꯡꯗꯣꯛꯇꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯦ ꯇꯦꯛꯀꯗꯧꯔꯦ, ꯅꯣꯡ ꯌꯨꯕꯅꯁꯨ ꯈꯨꯔꯛꯃꯨꯛ ꯄꯥꯛꯄ ꯐꯥꯎꯕ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯋꯥ ꯏ ꯈꯔ ꯂꯩꯕ ꯇꯥꯏ꯫ ꯁꯟꯀꯣꯟꯁꯨ ꯃꯆꯥ ꯑꯃ ꯁꯥꯒꯦ ꯈꯜꯂꯤ꯫ ꯁꯟꯒ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕꯤꯔꯩꯅ, ꯄꯣꯏꯅꯨ ꯂꯣꯏꯔꯒ ꯑꯩꯒꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯌꯨ, ꯑꯣꯟꯊꯣꯛꯅ ꯍꯥꯏꯉꯝꯗꯅ ꯍꯥꯏꯔꯛꯏ꯫ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯅ ꯍꯤꯗꯥꯛꯄꯨ ꯑꯗꯨ ꯀꯟꯅ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯆꯍꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯤ ꯐꯅꯦꯛ ꯑꯃꯠꯇ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯇ꯭ꯔꯤꯕꯅꯤ꯫ ꯐꯅꯦꯛ ꯁꯦꯒꯥꯏꯕ ꯑꯅꯤꯈꯛ ꯂꯩ, ꯃꯗꯨꯁꯨ ꯀꯥꯟꯊꯒꯨꯝꯅ ꯐꯣꯠꯂꯦ꯫ ꯑꯃꯟꯕ ꯏꯟꯅꯐꯤ ꯑꯃꯒ꯫ ꯇꯣꯝꯕꯅ ꯃꯄꯨꯡꯗ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯔꯩꯗ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯇꯣꯝꯕꯅ ꯍꯥꯏꯔꯛꯏ, ꯂꯧꯃꯤ ꯑꯩꯈꯣꯏꯗꯤ ꯈꯔ ꯃꯣꯠꯅ ꯂꯩꯔꯒ ꯄꯛꯆꯩꯗ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯊꯔꯛꯏ, ꯅꯪꯒꯤꯕꯨ ꯀꯔꯤ ꯋꯥꯠꯄꯒꯦ? ꯑꯩ ꯂꯩꯔꯤꯗꯅ꯫ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯛꯏ, ꯀꯨꯝꯁꯤ ꯀꯨꯝꯒꯤ ꯂꯩꯈꯣꯝ ꯀꯣꯛꯇ꯭ꯔꯤꯕ, ꯅꯨꯡꯁꯥꯅ ꯀꯥꯍꯜꯂꯕ ꯃꯥꯏꯊꯣꯡ, ꯁꯦꯠꯂꯤꯕ ꯁꯦꯒꯥꯏꯔꯕ ꯈꯨꯗꯩ, ꯆꯥꯗ ꯊꯛꯇꯕꯅ ꯌꯥꯡ ꯀꯪꯂꯕ ꯃꯥꯒꯤ ꯅꯤꯄꯥꯒꯤ ꯐꯤꯚꯝ ꯃꯇꯥ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯔꯩ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯈꯪꯗꯦ, ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯄꯨꯟꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯈꯤꯗ꯭ꯔꯤ꯫ ꯂꯩꯁꯥꯔꯤꯉꯩꯗ ꯃꯄꯥꯝꯗ ꯂꯩꯔꯤꯉꯩꯗꯁꯨ ꯅꯣꯛꯆꯕ ꯐꯪꯖꯔꯛꯇ꯭ꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯌꯥꯝꯅ ꯂꯥꯏꯔꯕ ꯂꯧꯃꯤꯒꯤ ꯃꯆꯥꯅꯤ꯫ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯌꯥꯝꯅ ꯊꯣꯠꯅ ꯅꯧꯊꯅ ꯍꯥꯏꯔꯛꯏ, ꯍꯥꯏ, ꯇꯥꯎꯅꯦ ꯅꯪꯕꯨ, ꯅꯪꯒꯤꯗꯤ ꯅꯠꯇꯤꯌꯦ, ꯀꯨꯝꯁꯤꯁꯦ ꯏꯀꯨꯕꯣꯛ ꯏꯅꯦꯝꯕꯣꯛꯀꯤꯁꯨ ꯐꯤꯖꯣꯜ ꯑꯃꯃꯝꯇ ꯍꯣꯡꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯂꯪꯂꯥ ꯑꯃ ꯐꯥꯎꯕ ꯇꯝꯂꯛꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯆꯥ ꯆꯥꯎꯕꯒꯤꯁꯨ ꯐꯨꯔꯤꯠ ꯈꯣꯡꯒ꯭ꯔꯥꯎ ꯂꯩꯕꯤꯒꯦ, ꯏꯆꯥꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯇꯣꯝꯕꯤꯔꯩꯅ ꯍꯔꯥꯎꯖꯩ ꯃꯄꯨꯔꯣꯏꯕꯒꯤ ꯑꯁꯥ ꯑꯗꯨ ꯇꯥꯖꯕꯗ꯫ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃꯁꯨ ꯂꯩꯍꯧꯁꯤ, ꯑꯉꯥꯡꯒꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯇꯕꯁꯦ ꯅꯨꯡꯉꯥꯏꯇꯦ꯫ ꯇꯣꯝꯕꯅ ꯈꯨꯝꯂꯛꯏ, ꯂꯩꯗꯗꯤ
ꯐꯧꯕꯣꯠ 3ꯗꯪ ꯇꯥꯏꯊꯣꯛꯂꯒ ꯂꯣꯏꯅ ꯀꯣꯟꯅꯅꯤ꯫ ꯁꯪꯕꯥꯏꯗ ꯆꯥ ꯃꯆꯥ ꯑꯃ ꯄꯤꯔꯤꯗꯅ ꯁꯍꯔꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯂꯩꯔꯨꯁꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯨꯟꯒꯤ ꯃꯤ ꯑꯃ ꯆꯪꯂꯛꯂꯦ꯫ ꯇꯣꯝꯕ, ꯇꯣꯝꯕ, ꯇꯣꯝꯕ ꯂꯩꯇꯕ꯭ꯔꯥ? ꯇꯣꯝꯕꯅ ꯈꯨꯝꯃꯤ, ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨ ꯎꯕꯗ ꯇꯥꯖꯧꯅꯤꯅ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ? MLA ꯁꯥꯍꯦꯕꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔ ꯑꯗꯨ ꯀꯂꯤꯀꯇꯥꯗ ꯔꯦꯟ ꯒꯥꯔꯤ ꯃꯄꯣꯠ ꯑꯃ ꯂꯩꯕꯅꯦꯌꯦ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯅꯣꯡ ꯀꯟꯅ ꯆꯨꯕꯗ ꯏꯁꯤꯡ ꯂꯣꯏꯅ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯅꯦ꯫ ꯄꯪꯖꯕꯒ ꯋꯥꯖꯒꯟꯕ ꯇꯣꯝꯕꯅꯤ꯫ ꯑꯗꯨꯗꯤ ꯁꯦꯟꯐꯝꯗꯤ ꯌꯥꯝꯅ ꯃꯥꯡꯂ ꯄꯣꯠꯅꯤꯅ꯫ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯍꯣꯏ, ꯃꯌꯥꯝꯅ ꯈꯥꯏꯅꯕ ꯑꯩꯒꯤ ꯁꯔꯨꯛ ꯀꯌꯥꯅꯣ ꯄꯤꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯥ ꯑꯗꯨ ꯍꯔꯥꯎꯅ, ꯇꯣꯝꯕ, ꯅꯪꯒꯤ ꯂꯧꯁꯦ ꯀꯨꯝꯁꯤꯗꯤ ꯐꯩꯅꯦ, ꯅꯔꯥꯏꯕꯛ ꯐꯕ ꯀꯨꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕ ꯑꯃꯁꯨꯡ ꯇꯣꯝꯕꯤꯔꯩ ꯆꯥꯛ ꯆꯥꯔꯤ꯫ ꯆꯥꯛ ꯑꯗꯨꯁꯨ ꯆꯦꯡꯒꯤ ꯁꯔꯨꯛ ꯏꯌꯥꯎ ꯌꯥꯎꯗꯦ꯫ ꯃꯪꯒꯜ ꯈꯔ, ꯂꯐꯨ ꯈꯔꯒ ꯌꯥꯜꯂꯒ ꯊꯣꯡꯕ ꯆꯥꯛꯅꯤ꯫ ꯇꯣꯝꯕꯅ ꯑꯦꯅꯥꯃꯦꯟꯒꯤ ꯃꯄꯥꯟ ꯃꯆꯦꯠ ꯇꯥꯕ ꯄꯨꯈꯝ ꯑꯃꯗ, ꯑꯗꯨꯒ ꯇꯣꯝꯕꯤꯔꯩꯅ ꯂꯥ ꯃꯆꯦꯠ ꯑꯃꯗ ꯆꯥꯔꯤ꯫ ꯆꯥꯛꯈꯣꯝ 2-3ꯂꯛ ꯍꯨꯛꯀꯠꯂꯛꯄꯗ ꯃꯉꯥꯏꯔꯤ꯫ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯃ ꯁꯥꯇꯤꯟ ꯑꯃ ꯇꯨꯞꯂꯗꯨꯅ ꯆꯪꯂꯛꯏ, ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯇꯣꯝꯕ ꯂꯩꯕ꯭ꯔꯥ? ꯇꯣꯝꯕꯅ ꯆꯦꯞꯊꯗꯨꯅ ꯏꯃꯨꯡꯗꯒꯤ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯅ ꯇꯝꯃꯤ, ꯁꯍꯔꯗꯒꯤ ꯈꯨꯔꯥ ꯃꯄꯨꯗꯨꯅꯤ꯫ ꯇꯥꯂꯛ ꯑꯁꯤꯗ ꯅꯝꯀꯧ ꯀꯧꯁꯤꯜꯂꯛꯏ, ꯇꯣꯝꯕ, ꯇꯣꯝꯕ꯫ ꯇꯣꯝꯕ ꯆꯥꯛ ꯆꯥꯕ ꯂꯣꯏꯗꯅ ꯊꯣꯔꯛꯏ꯫ ꯈꯨꯔꯥ ꯅꯤꯡꯉꯛꯏꯕ꯭ꯔꯥ? ꯐꯤꯗꯥꯁꯤꯗ ꯄꯌꯥꯅ ꯁꯥꯕ ꯐꯤꯗꯥ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯏ꯫ ꯂꯧꯄꯨ ꯑꯗꯨꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯔꯦ, ꯑꯩ ꯂꯧꯕꯨꯛꯇꯒꯤ ꯆꯪꯂꯛꯄꯅꯤ꯫ ꯀꯨꯝꯁꯤꯗꯤ ꯅꯪꯅ ꯎꯕ ꯂꯧꯁꯦ ꯐꯩ, ꯂꯧꯁꯥꯟ ꯈꯔ ꯄꯤꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯕꯅ, ꯈꯨꯔꯥ, ꯇꯧꯗꯗꯤꯀꯣ, ꯈꯔ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯧꯄꯨꯗꯨꯅ, ꯏꯕꯣ, ꯅꯍꯥꯛꯅ ꯄꯤꯔꯛꯇ꯭ꯔꯤꯕꯁꯦ ꯆꯍꯤ 2 ꯁꯨꯔꯦꯗꯣ, ꯀꯨꯝꯁꯤꯒꯗꯤ 3ꯅꯤ꯫ ꯇꯣꯝꯕꯅ, ꯍꯣꯏ, ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯀꯨꯝ ꯀꯥꯡꯕꯒ ꯏꯁꯤꯡ ꯆꯥꯎꯕꯒ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯋꯥ ꯑꯗꯨ ꯂꯧꯄꯨ ꯑꯗꯨꯅ ꯊꯑꯣꯏꯅ ꯇꯥꯈꯤꯗ꯭ꯔꯦ, ꯍꯥꯏꯔꯛꯏ, ꯀꯨꯝꯁꯤꯗꯤ ꯁꯨꯅ ꯄꯤꯒꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯄꯣꯏꯅꯨꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ꯫ ꯂꯧꯕꯨꯛ ꯄꯨꯝꯅꯃꯛ ꯃꯤꯅ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯃꯇꯝ ꯑꯃꯗ ꯁꯪꯕꯥꯟꯅꯕ ꯂꯧꯕꯨꯛ ꯑꯣꯏꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯨꯜꯂꯕ ꯁꯅꯥ ꯃꯆꯨ ꯃꯥꯟꯈ꯭ꯔꯦ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯥꯒꯤ ꯂꯧꯐꯝꯗ ꯂꯧ ꯌꯩꯅꯔꯤ꯫ ꯈꯨꯂꯪ ꯏꯁꯩꯁꯨ ꯇꯥꯏ꯫ ꯑꯁꯪꯕ ꯐꯧꯅꯥꯅ ꯏꯊꯛ ꯏꯄꯣꯝ ꯍꯧꯔꯝꯕꯗꯨ ꯃꯐꯝ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯤꯌꯥꯝꯒꯤ ꯍꯔꯥꯎ ꯃꯤꯅꯣꯛꯅ ꯊꯟꯈ꯭ꯔꯦ꯫ ꯐꯧ ꯌꯩꯔꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯅ ꯇꯣꯝꯕꯁꯨ ꯃꯥꯒꯤ ꯐꯛꯂꯣꯡꯗ ꯄꯩꯔꯤꯕ ꯐꯧꯒꯤ ꯆꯤꯡꯗꯣꯜ ꯑꯗꯨ ꯌꯦꯡꯂꯒ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯑꯁꯨꯛ ꯌꯥꯝꯅ ꯄꯩꯔꯕ ꯐꯧꯁꯦ ꯏꯃꯤꯠꯁꯤꯅ ꯎꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯅ ꯈꯜꯂꯤꯉꯩꯗ ꯈꯪꯍꯧꯗꯅ ꯇꯥꯇꯥ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨꯗ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯅꯍꯥꯟꯒꯤ ꯂꯧꯄꯨ ꯑꯗꯨꯅꯤ꯫ ꯃꯈꯣꯏ ꯅꯨꯄꯥ 4-5 ꯆꯪꯂꯛꯂꯒ ꯑꯍꯜ ꯑꯗꯨꯅ, ꯇꯣꯝꯕ, ꯐꯧ ꯂꯧꯔꯒꯦꯀꯣ ꯍꯥꯏꯔꯝꯂꯒ ꯅꯤꯡꯉꯩꯃꯨꯛ ꯆꯥꯎꯕ ꯁꯪꯕꯥꯏ ꯑꯃꯅ ꯕꯣꯔꯥꯁꯤꯡ ꯑꯗꯨꯗ ꯐꯧ ꯃꯌꯥꯝ ꯑꯗꯨ ꯃꯊꯪ ꯍꯥꯟꯖꯤꯟꯈꯤ꯫ ꯐꯛꯂꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨꯛ ꯌꯥꯝꯕ ꯐꯧ ꯑꯗꯨ ꯎꯈꯤꯗ꯭ꯔꯦ꯫ ꯐꯛꯂꯣꯡ ꯃꯊꯛ ꯑꯗꯨꯗ ꯐꯧ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯈꯥꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯐꯧꯄꯣꯠ 5 ꯋꯥꯠꯂꯤꯀꯣ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯇꯣꯝꯕꯒꯤ ꯂꯧꯕꯨꯛꯇ ꯂꯩꯍꯧꯔꯤꯕ ꯐꯧ ꯍꯥꯏꯕꯕꯨ ꯇꯣꯝꯕꯤꯔꯩꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯍꯨꯃꯥꯡꯅ ꯆꯣꯠꯂꯕ ꯐꯧ ꯆꯔꯣꯡ ꯑꯗꯨꯇꯃꯛ ꯃꯉꯥꯏꯔꯦ꯫ ꯇꯣꯝꯕꯤꯔꯩꯅ ꯃꯊꯕꯥꯛꯇ ꯃꯈꯨꯠ ꯊꯝꯂꯗꯨꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯍꯤꯛ ꯀꯞꯂꯛꯏ꯫ ꯇꯣꯝꯕ ꯂꯧꯔꯤ ꯃꯊꯛꯇ ꯇꯞꯅ ꯐꯝꯊꯔꯝꯃꯤ꯫ ꯀꯞꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ
ꯑꯁꯨꯝꯅ ꯊꯝꯂꯝꯃꯤ꯫ ꯅꯪꯁꯦ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯐꯧ ꯆꯔꯣꯡꯗꯨ ꯂꯧꯏ ꯑꯗꯨꯒ ꯅꯨꯡꯁꯤꯅ ꯆꯨꯞꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯤꯉꯩꯗ ꯃꯌꯥꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ꯫